Lairabagi Pankei Makada Labana, Layengba Matam Sangnangam than a later Labi, Ketragol Assembly constituency, Kaiku, Kabui Kundagi, Yankaiganito Surabi, Tuna Rongmei, Sheikh Noorul Hassan Health Protection Mission Gimakada Layengbikhre. Tuna Rongmei Matam Sangna Jaundice Hariba, Anabasika Sagodan Lake. Layengbangam Dabana Jaundice Nabadagi, fatty liver problems to Lake. Manipuri Lake Jaba Machanupa, Class 8 Tamba Amakata. Sandalambi amata leitabana wana lelak labi tuna rongmaibo Ketragol Assembly constituency gi MLA Sheikh Noorul Hassan gi midiang makhada porompa thawan thabada leiba Hills Plus Hospital and Research Institute Layengbikhre Panbayai MLA Sheikh Noorul Hassan gi thage tolofamadi allowance pumnama Ketragol Assembly constituency gi praja singi damak kathoktuna haudokiba Sheikh Noorul Hassan Health Protection Mission gi makhada tuna rongmai Porompa Thawan Thabada Leiba Hill Plus Hospital and Research Institute Layengbadagi Pibam Pagatuna Leidabi Tuna Rongmaina MLA Bungamkai Letana Thagat Pagalunana Maki Punsida MLA Gitawimak Punsigi Kauroi Haina Pongduragle Sheikh Noorul Hassan Gumba Miam Kikatokpa MLA Ama Fauba Thengna Kidri Hainasu Pongdoke Anabasigi Makura Oiriba Ranjit Gangmei Na Hai MLA Sheikh Noorul Hassan Anabasibu Layengbiba Kaknatana Makata Bahidak Langtak Sinsu Pigani Haina Haibirapagi damak MLA bu hidingai letana thagatli loinana MLA Sheikh Noorul Hassan gi development amadi progress da face toba politics asibusu hidingai letana thagatli haina phongdurugli